अहानबदा मरुइबा पाव ngasi report tawkiba 34 wangjing tentha SC gi polling station number 34/9 wangjing hodambada chada humpu manga dasamik shino taret ki changda vote thadanakre INC gi polling agent ama BJP gi miyoi singna tamthina phukre hairi wangjing tentha assembly constituency gi polling number 34/9 wangjing hodamba BJP gi thomi singna congress ki agent phukiba laite INC gi mirep M Hemanta oidaba ngangba haleng daba machin thiba miyoi ni hairi ani suba phase ki mikalda yaukiba 41 sadal SC amadi 42 technical SC da thokiba hingsa gi thodok sing NPF na to on bani masida BJP hiram amatta da senaba laite hairi amadi Human Rights Alert HRA gi Executive Director Bablu Loitong Bamna Malem asida laiba sathina lairaba nupi nupa khena bana chingba sing ase malem gi laibak sing ge marakta amana amabu mateng pangnaduna lokthokpa ngamgani haikre khurumjari Poni TV na sandok saba Manipuri pau mieng tabireba singbu JOYSHREE netaram noksari pau sandong na pijari ngasi report tawkiba 34 wangjing tentha SC gi polling station number 34/9 wangjing hondabada chada humpumanga dasamik shino taret ki chada vote thadanakre polling station asida INC gi polling agent ama BJP gi miyoi singna tamthina phurambadagi aruba phibamda laikanakre loinana atopa agent amana BJP gi candidate oiriba paunam rojen masa yauna phuramle hairi Thaudok asina maram oiduna repol tawbagi wahanthok leitre haina INC gi candidate M Hemantana ngasi Thawal gi DC office complex da general observer unaru raba matong paumi singa unabada phongdokre ngasi gi repol asi leblaga nauna repol tawgadabani amadi repol tawdrabadi namduna vote masing thiba yaroi haina mahangna phongdoke mahangna haike mahaki workers singda vote thadanaba voter slip pide adhar su leite amadi voter kasu yaude haina ngarang khangan kiba leirabani sasinaba adhar paiduna vote thadanaba su yauri aduna ngasigi repol ase pangthopagi kanaba leitre haina mahangna phongdoke ningsingba yabade Mars ki tang manga dage taranithoi shuba Manipur assembly gi ani suba tangka ki mikhalda hingsa thokiba Thawal Ukrol amasung Senapati district ki polling station tareta repol taunaba election commission of India ECI na order ama thoktuna ngasi polling station tareta miyamna ayuk angan badage thoraktuna vote thadaba haunake ani suba phase da punna assembly constituency kunni thoida mikhal pangthokibani ngasi repol pangthokliba polling station taret adudi wangjing tentha constituency gi polling station 34/9 wangjing hodamba ukrul constituency gi ukrul E2 chingai constituency gi kanghal amasung febi karongi ngamjo yangkhulen amasung tadubi gi mau marafini panba yabadi February 19 da pangthokiba ahanba tangka ki mikhal aduda polling station taranithoi da March manga da repol pangthoki Nung thajale adu mama amasu lere adu polling ai polling na agent budi thaname ai election agent di akhoi rescue tawdna is coaching tawga maji lere asuma hingcha ya tam satare haji haji chu aadhar card che ngang loina khongka kreji mari leina bada ai high gra bane ba adu aadhar card se moina temper amuk tawre ba temper tawga moina haji aadhar card che temper tawga mi de mami hachal haji di paisa ba sanaba yar ba ni nakli paisa ba achum moina chalaba matam da aadhar du sar change ba aadhar de mi de loi manera ga leire ba ai gi mi ne voter slip su pidre voter slip su yaude aadhar card su yaude machi ai na ngarang dagi in writing jo haire telephone jo haire moi loi ni khodimak da haire machi report do artha sum kan kanadreba report inge artha je hene masa thijale machi stop to godam ni haine observer da machi kanadreba fee and fair oidra Wangjing Tentha Assembly Constituency ge polling number 34/9 Wangjing Hodambada ngase pangthokiba repol da BJP gi thomi singna Congress ki agent phokiba amata leite AC asida Congress ki mirep oiriba M Hemantana BJP gi mirep MLA Paunam Brozenbo miyamda lana uhanda ba honabani oidaba ngangliba Hemantadagi miyam section bio haina BJP Wangjing Tentha Mandal gi president Oinam Sunil na ngase
Wangjingda laiba mandal asigi office da pangthokpa paugi mifam amada phongdokre. Sunil na makhatana hai ngasigi repol aduda Congress ki inner agent ase Kairembi Koktagi Takelambam Inau Koba Amana Oibani. Agent Inauda ngasi kanagumba amatana khut thagiba leite. Bot thadana pham aduda so masing yamlaba security na khurak hangdana ngak seliba maphamni. Adugumba polling station aduda BJP ge workers singna agent phui haibasi oithok laroidaba wapam amani. BJP Wangjing Tentha Mandal na phangba pau amada INC ki supporters su oiba masamak Anishuba IRB ge personnel oiba tentha dagi Laimujam Babu Macha Constable number 1299322 apokpa khamba koba mioi amana ngasigi repol adugi mangoinana ayu anganbada INC gi mireki favor da voters sing themna ba sel yalambadagi miyamna sangduna faraga fu cheibagi thodok ama ngasi ayu hairoka Wangjinga tainabada thoki haina tabadi lei Babu Macha phubada BJP Wangjing Tentha Mandalga mari leinati haike Sunil na hai INC ki merep oiliba M Hemanta ase oidaba ngangbada halengdaba machin thiba miyoini Mars manga da pangthokiba mikhal aduda Tentha gi polling station number 1 dage hauraga taret fawada BJP gi inner agent amata famandana INC na proxy vote tokhe BJP da vote pigadaba voters singso kehan khangalaga vote thadaba thoan khide Mikhal Mamangda BJP gi supporter sing phuba cheiba yummai thabana chengba hingsa gi thabak sing sathaki adugumba aranba mayam aduna losillaga chumna vote pangthok leba Wangjing gi polling station sing repol tawgadabani haina general observer sing da taksilli ngasigi repol tawriba adusu amuk BJP na agent phubire repol amuka tawgadabani haiba ase angakpa phawi ECI gi general observer sing ase M Hemantagi Khudombida leirabra haibagi wahang hangningba faure Hemantagi apamba hek thungdriba fawa repol adum tawbagi phibam lagle haike Sunil na makhatana hai Hemantagi oidaba ngangba asidagi Wangjing Tentha AC gi miyam section bio Hemantana board lebliba makai hingsa ase adum thokani BJP Wangjing Tentha Mandal na ing chikpa mikhal ama pambadagi Hemantagi Nataba prachar kaya khangduna lakpani adubu lamdam asigi miyamda Wangjing Tentha ACG MLA Paunam Rosen amadi BJP Wangjing Tentha Mandalbu lana uhannaba honarakpadagi tangai phadana miyamda achumba adu paudam jabani hainasu President Sunilna makatana phungdoke ngasigi paugi mifam ama Magi ipau mayam chine khoi di taling da bana sulore maram di natta ba sar se ona tainu na tawba thabak su moina tawba mi su yum mai su moina thaba phaibi ke puk changan da ba tongan ba makhal gi planning si tawra kan da election je and kisi yamna wild oi ba free and fair oi da election ma tenda da oire adubu iroina na counter charge oina Wangjing gi polling khara da katu karan tawre haiba charge da masi je ko polling number 9 da di poll tawre aduga iroina na ngasi su muka hanna hariba report asigi charging kaya ama social media amsung aikogi electronic print media da charge taw miyam na thengnare hariba sidi ngasi mupang ba report asidi security na Wangjing gi apunba population dagi helangani na khali me apuna mak media gi sinau sing pubirangani adu yamna security tight oina niom sumna tawriba election sida BJP gi workers sing na karamna lana tawgado Ani suba face ke mikhalda yaukhiba 41 Chandal SA amadi 42 Tenopal SA da thokiba hingsa gi thodok khudingmak NPF na thoan bani masida BJP hiram amatada chenaba leite haina BJP Sandal ki president na phongdokre BJP Sandal ki office ta pangthokiba paugi mifam amada SK Angsal Lamkang na makhata raduna hai Kharo Khulenda thokiba thodok aduso NPF ke workers singna gari kunlom thugai khibada natana miyoi taret asok apan nangan khibani masida natana kangoi gi ningthau buso makhoina kidnap tawduna ot nairaba matungda lamhangda hundok lamki election numit asida sho Tengnopal Kendra asigi tongan ba polling station singda EVM sing thugai bagi thabak sathake Mahakna makataraduna hai Sandal Asidashu NPF na unapata Firal na singba may thaduna irang thuanke Molsam amade Kalbong Kulenge Ningthau singbo fuduna o nairaba matungda thadok pirake
Japho Bazar dasu Paraulon Khulgi Ningthogi Garida attack Tauratuna Asok Apan Nanganbata Natana Ngami Anisu Makoina Faduna Ot Nairake. Masida Sunatana NPF ki candidate Masamak Nashu election numita CCTV footage Tugaiba Leki Haidi. NPF ki Mapangal Kanba area da BJP ki inner agent Fauba Changan Kiti Haidi. Ngarang 42 Tingapal ki NPF worker singna moina BJP da allegation tauba adaga makoina BJP bu makoi ki problem adada yauhan ba election hang how the leadership how the 42 Tingapal adaga 41 jan da tholok pa tholo makai si sum matang yinglang pa matamda ihana han bada kharo plan da gari kun asi NPF ki supporter NPF ki worker sina independent ki gari adaga congress ki gari si koi thogai bne numit tasu makoi si mi tare si china so adaga so pamarak sida mi ani si serious naraga hospitalized tawraga ICU da lei hena koi pau tai. Gender equality today for sustainable tomorrow haibai hiramda ngasi DM University Manipur da DM College of Arts amadi Thambal Mari College oinamna sinduna Imphal gi Manipur khida laiba lottery club da state ki thakta malem gi nupi singi numit pangthokre Manipur State Commission for Women ge hanagi chairperson CH Jamini DM College of Arts ki principal CH Shilaramani amadi DM University ge vice chancellor professor and Rajmohan Sarugya khiba thoram aduda Manipur Human Rights Alert HRA ge executive director Bablu Loitongbamna malem asida laiba sathina lairaba nupi nupa khena bana chingba sing ase malem ge leibak singi marakta amana amabu mateng pangnatuna Lokthokpa ngamgani haina phongdoke mahakna haike madude malemda paisa paiba singna sathina paisa paikhre aduga khud kuron hoduna thabak surabacho nomagi chara chaningai leitaba mi sulai ina khunbana lupa chama khak oirabacho mateng taurabadi chara heleba misu chara heloidabani maram asina malemda millennium development goal haina goal nipan khak phangnaba hona jaki adubo Laibak Tibetagi, Chahi Taramanga Asida, Ayamba, Laibakta, Goal, Asi, Pangbata Wangam Kide. Target Ama Tamduna, Miam, Hopna, Honaraga, Karigumba Ama, Pangnaba, Honaba, Ase, Pai, Haibadagi, Englishing Aniga Taramanga Dagi, Hoduna, Englishing Aniga Contra Fauda, Target Ama Tamduna, Sustainable Development Goal, Ase, Semkibani Haina, Babluna Makatana, Fondoke. Lura Tanjada, Manipurgi, Lupino Chongtoga, Yamna Marueva, public ki role laurakpa chumna private life da magi family life da human service ama madugi achuwa role ama pubudana tana even lebaki lura budu chongthok pirakpa adugumba yamna proud tradition ama aduga huzik phawda living testimony moina nupi gi market sing internal economy sing nupi na loina ma control tawdana leiba adugumba samaj ama oibanina akoi dasu nupi gi rights gi matangda Amadi Nupigi participation, full participation, gender equity has it. Nupas and Nupisu, Japanaba, Moonga, Sama says the dignity, respect, Amadi Magi, contributions in labor, Sama Oibada, Parakioina, Ahoy, Manipunasu, Yam, Mangjin Hava, Adumba Sama Oibigi, potential lay. COVID-19 pandemic na maram oiduna school da class ningthina tawbasu natana class 12 ke examination pangthok na ba routine tholakpagi mayokta yaning da ba phongdoktuna ngasi all Manipur class 12 join higher secondary student ge masing yamlaba mahiroi kayana Imphal ge BT road mamangda rally ama lakoda police ka chawna mungna khre mahiroi sing adu tangkhaina ba honabada police na tear gas kapada mahiroi kaya asokapan nangkhre Council of Higher Secondary School Kosem Manipur na loba kumsi sahi English nganiga kunni thoige class 12 ke examination ke center ngarang lokthokre Imphal East Imphal West Bishnupur Kaksing Thaubal Churanchanpur Chandel Kangpokpe Senapati Tamelong Ukhrol Tengnopal None amadi Jerebam district singda punna center chamagatara nipanda exam pangthokpani Chunda hai Lebih
थाबदि बंधन ओइदोनेबा अदि मसिन ममी अखोई साथ जिंजे पास मार्क को पीरगा एमहोइबा सब्जेक्ट मांगैदोना अखोइना थु हेन दाना जगे हाइमेबा अदो अखोई गवर्नमेंट का एग्जाम थाबे अब थारे अखोई उनबे अब उनरे दो मोइना ngasibo responsible बिबिरक्तेबा हाना आइस टीवी अखोइना अखोई ये सबे मोइना सोल्यूशन अब बिबिरोना हाइजेरागा को ngang je solution bibe muta khoi exam center en thukjare ba sidagi khoi chhan ne je khoi ngasi hoi mai changal ko ne ba khoi police ne khoi thabi de ba khoi na tha bra de khoi na to ji government na khoi na government ha government tabi de amma da tabi de amma da tabi de khoi upai sunga de sa de bu ma phem la ko de khoi na ngasi khong ni chanjan bane ba no school in japun mom ne ba secondary kala te tha ba khoi joint higher secondary committee na khoi popular sinja na khoi last in class to sa de popular ga school ka hong poli na school mani le ba ya ma shure ado noina apil tong ning je se kai no noina haning khoi ha je pass ba khoi ji happy daga lemho ri ba ma ayeng mani na khoi na athoi hen ta na jege Amaromda ngasi Jerebam Higher Secondary School ge field da Jerebam da lairiba tongan ba school ge mairoi singna handak sahi khara asida covid na maram oiraga lairik tamba phangkhidaba ase yenglaga ISLC exam ase pass mark PBO haina Board of Secondary Education Manipur da appeal tawrakli New Life Academy School da tamlibe ke Lanchen bi chanu na haike handak Manipur board na laugadaba ISLC exam asida covid na maram oiraga class sang 9 na nikthina tawba phangja hogdre course loisindre maram aduna handaki class 10 exam asida board na pass mark khakta oirabasu pibiraga atai lemhoriba mark aduna aikhoina kanna honaduna makok thangnaba honajage masida board na ayaba pibio haike class 10 thagadoriba asida covid na maram oiraga aikhoi class Sang nine na ningthina tawbasu phangjadre course loisinbidre maram aduna handak thagadariba class 10 exam asida board na pass mark pibiraga atai lemhoriba mark aduna aikhoina kanna honajage hairiba sing asi board na ayaba amatang pibiu haina juri wangi class 10 tamliba satra singi maikai degi haijari Akanba section thorang marakta lakleba Mars ke tang tarada Imphal West District ke apunba kendra tarahumdoi ge board masing thinaba sem saba loire haina DC Thokchong Kiran Kumar na phongdorakli ngasi Lamphel da laiba Imphal West District ge conference hall da pangthokhiba paugi mifam amada yariba makai miyamna post poll violence thokan danaba honase haina DC TS Kiran Kumar ge maikidage appeal tawrakli DCTS Kiran Kumar na haike Imphal West DC complex amadi DM University campus da laigadaba center singda layer ahum thokna security personnel singna ngak sengani ayu pung nipan dagi postal ballot dagi horaga EVM singe counting sathagani candidate amadi agent singna CCTV camera da record tawkhiba footage sing adu yengba yabagi ayaba piri haike COVID-19 के section thorang lokhatpa oina counting complex da laigadaba agent singna returning officer singna issue tawa certificate amadi COVID-19 double dose vaccination certificate natraga RT-PCR test tawkhibagi negative result ke certificate paigadabani haike mahakna makha taraduna election asida mai paklaba candidate worker sing amadi candidate adubo saugatpa miyamna vote ka hogdraba candidate singe thongalda amadi candidate aduge party ge office mapada law khongduna harau nungaiba phongdokpana sengba post poll violence thoklakpa yaba thawong tawbiganu hainasu mahakna appeal tokhe Kendra taraga hondoi makse TM city da sumangaire sida sumangaire 13 maki moi agent lo yauraga thongloi hangdokani counting center si hojik hairiba strong room mayam sidagi puthoraga magi chatkadaba lambi haibadi strong room dagi counting center of porakado si mai lambi madi laini lambi si amaga yanjannadanaba loinamak line da bajana semaga laire aduga CCTV loinamak thami chatpada koigi loinamak unanaba masi counting की hall दुरा लाइबा TV यमदा monitor मा कक्ता थमगा observer अमदी मयाम दने येंगबा याना न लोइन मक्सेले EVM हे रोथोरा पदगिना counting की table योर पजे हम अदगे मु दोरगा अमनु नो पुबी दबजे Rajasthan gi Jaipur da laiba Baba Foundation na laibak asi da laiba thoidok hendok na lam kaya da
Mioiba Kunai Gidama Katoklaba Mioi Singda Piba Vava Award 2022 Relief Center for the Welfare of Differently Able Person Manipurgi Secretary Chakram Lokeshwari Amadi Center Asige Women and Child Welfare Officer Sograpam Anita Chanuda Piraktuna Ikai Kumnaba Utkre Haina Infalgi Chingama Takta Laiba Relief Center for the Welfare of this Differently Able Person Manipurgi Media Advisor Nimol Ningombangi Cherol Amana Hairi Cherol asina makhatana hai Relief Center ki Secretary Oiribe Chingamatak How Ground dage CS Lokeshwari amade Bishnupur dage Sagrakwam Anita Chanuna Relief Center ki thongmi ama oina Changlaba sahi kaya si Manipur gi Ching amasung tamda lairiba haksang gi phibam mimanudraba mioi sing amade makhoi gi imung manung yauna mioi kayada mioi bagi minung sega loinana angamba mateng pangduna lakpadubu sak khangbiduna Vava Award 2022 ase Pibiduna Ikai Kumna Kibani Haide Malengi Mapongkaya da Pangtok Nabagom International Women's Day Toram Ngasi Kapo Samang Kuno Community Hall da Pangtokre Toram Aduda Nilakoti Gram Panchayat Ke Pradhan AK Roshini Hangang City Block K Cluster Coordinator in charge GA Sima Amadi Ward Member Kayana Saruyake Nupi Oibi Singna Imung Ama Sembada Natana Malem Pumbada Achoba Thodang Logduna Lakli Malengi aying asagi khal kaitharagli asida nupi oibisingna masibu kannaba honabada achowa daita laurasi haina apel tawki mahakna makhataruduna lamdam asida nupa nupi anigi marakta khenaba thamba chiraba tangkakta nupi ge kholau tabidaba nupi na nupi bo hanthana yengba toklasi loinana khunai amada hinglasi haiki Stop making bias of this other. God, thank you. And then he can break the bias type of the Achan Mirana. Me Amana Amada Antana Yeva, Sikadosi, Adena, Skill Jana Akameva, Madi Muslim, Madi Tribe, Madi Suyai, Madi Father Sheep, Madi. Paugi Meraktan attend by break amatang luxury. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adum yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gidamak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break matung da mayam butaram na usare makataba pau pizare Manipur da ngasi tongan ba mafam sengda International Women's Day gi thoram paksan na pangthok na khre Empowering Women for 55 Years haiba hiramda ori fremna sinduna kangla gi nongchup thongdage lamsanduna khuman lampak tamna khongna chetuna International Women's Day gi thoram pangthokhe ngase gi thoram aduda saknai rabi boxer samje chabam Sarju Balana special guest oina sarugyake Thoram asiga mari lainana Oriflame area sales manager Sushitra Trading Jamna haike Oriflame hairiba company ase nupibu empower tauba company amani maramaduna nupi singna khunai asida ahongba purakliba lauriba thaudang asibu hena mapangal kangkhatna bagi wakhalonda ngasege Women's Day asi sinjabani mahakna makhatana haike haujek fawa Oriflame ge family da member listing taranipan leire Oriflame product ase nature the best tauba science na power tauba biodegradable oiba product amani company asida nupa nupi angang ahal khaidana join tauba yai Day ga related oina International Women's Day ga mari lainana pangthok jabane aduga akhoi company Oriflame se akhoi especially nupi bu empower tauba adugumba company amane haidi nupi Pina hajik matam da ahong papura ise singde ba khoi womanhood se sibu hen empower tong na ba adugi matang da khoi pangthok chabadne Women's Day ga mari lainana
nupi khaida ba chahi khaida na mayam puna makna join to ba ya ba company amane ko aduga especially ko nga city guest oina ko ki samje sabam sarjubala ko aduna ko youth sing hena empower to na ba aduga life ta hong ko pura pa ba sing opportunity or if them pili habse mayam da ko ni sige message meaning e aduga or if them platform se have every individual ko han angang nupi nupa khaida na ko nga nupa mayam amo ko nga sige events da yauri ko Manipur da exactly ko 18000 ko bat minor lady adi life empower to robol ngasigi thoram aduga mari leinana oriframe ge diamond director joy kumar thonglok jamna haike cosmetic haibasi nupi nupa khaide mahak oriframe haiba company asida yaurakhiba chahi 12 helakle mahak ki punsi anoba mayon ama puraktuna oriframe na mahak ke career ama semki hairaduna oriframe yaubada ikai ningai leite isage wakhal loksing tansinduna saukhatnaba honabani haike cosmetic is only for women as is myth oigani nupa akhoi ki tamak siam darka oi ba essential oi bani ai isama oriflame yaw lai se 13 years hele among the most senior leader ni aduga ai life transform ma tawrai ni ai career ma sima ini adugi sida ai no mayam haining is se nupa nupi kaim keno laite nupa na si tawda ikai ningai su laite that we are doing it with our own ability akhoi isagi mahai akhoi isagi knowledge impart tawbane mayam da chakhat minasen haibagi Imphal gi GM Hall da ita North East Women's Network na sinduna International Women's Day ge thorom pangthokre nupi laktagi athoibi kun khangatuna award asi khusinaki thorom aduga mari leinana Rajkumari Sofian haike ngasi khangal leba nupi sing asi masa masana thabak tawriba fil aduda phajaba performance utkhiba nupi ngaktani ita hairiba organization asi Manipur gi mapanda laikhraba nupi kayana punchilaga semba organization ni ngasigi thoram asina lamdam asigi nupi khunaina lauriba thaudangbo sakhangbaga loinana makoibu pongning thogat jebani haina Rajkumari Sofian makhatana phongdokhe in visual art awards the Facebook group the pina awareness program interview some laura some horam da gi hujina fazana ki organization ma oina satharak ko ki mainly the apin haugi bas ita haugi bagi si maram si nupi si mapanda sungaire india da ogera foreign da ogera manipur da ogera usually apin sum kunguma tamda chabato gumba zegi piron nana selaga bagi jagoi saba isai sab gumba ko decision making process da yaw da organization gi level or any kind of dum yamna ornamental loiba mawonda sum kuba ko mapanda sum Manipur diaspora yam leidana ko Bangalore da Delhi da natroga USA Canada yam leiba yam se but you sum u da bai da main role lo base ko da si kitang akoina different oina akoi gi oi da platform ma create tong na ba ko nipi ngang te gi ba making nipi singi ba sigi wakhallon da koina semjagi ba obo kano group ni Gender Equality Today for Sustainable Tomorrow Haibau Akalonda International Women's Day gi thoram Women's Study Center as Kula Women's College Nambol na Sinduna ngasi college asigi conference hall da pangthokre college asigi principal Dr. W Robindro college asigi hanagi principal S Chandrakumar Sociology Department ge head Dr. S Bogendra Women's Study Center SKWC ge director Dr. W Kunjarani amasong Nambol Municipal Council ge hanagi member L Sumila Devina thoram aduda athoiba mithunglen sing oina saruk yake thoram aduda wangangloi kayana International Women's Day haurakkhibagi wari amadi nupi singe tha wangkhatnabagi matangda wafam kaya phongdongnakhe Dr. W Kunjarani na thoram aduda wangangladuna nupi singe tha wangkhatnaba nupi ge numit asisu yamna maru oi haike Bishnupur district ke Parda ge conference hall da International Women's Day ge thoram pangthokre Parda amadi one stop center Bishnupur na sinduna pangthokhiba thoram aduda center administrator L Janu Yaiphabina thoramgi nunggi oiba warol miyam da thamki thoram aduda chief guest ke warol piraduna Bishnupur district ke deputy commissioner L B Kamna nupi chakhatana leibak ama chakhatpa yaroi loinana nupi khunai fagatana malem chakhatpa yaroi haike maram aduna tongan bai hirang kaya da nupi singbo saruk yahangadabani aduna thoram ase nongmakhak pangthokpa yaroi chahi chupa ningsinggadabani haike thoram aduda legal consultant W Latana
Special toker oina saruk yaraduna nupi singna imungi thabak khak suba mapan thoktana leiramba adu thaduk laga ngasigi miyamgi warep loba yawa ngamlakle loinana nupina achoba wangba thabak kaya pairabasu ngamlakle haike Maina misnar oiba ekoi medam da tabusu taram hakta nupi singi numit palan pangtho ibasi maruina Sahi kaya mamang dagi tungan ba maleng di mapang sinba tungna nupi amadi nupa singi marakta laiba kena basi sida thami ba ako yi miyeng chatna loncat manada ba kena ba miyeng chatna loncat mayam sigi mayokta pen da ba yauna ra padagi khudam hoina harada ko election tawi adu nupi singi mada maduda vote thada bagi right masagi adhikar do layam deba woman ne aduna nupi chawkatana woman chawkatana kamaina state chawkatani woman chawkatana kamaina country chawkatani woman chawkatana kamaina world chawkatani aduna koine any development program any vision whether any department ki rural development panchayat raj ko koi NRECS lady natra adigi atopa keno developmental schemes vision maduda woman ki participation yaudragadi lebak sakhulwe aduna ne sigi yamna symbolic oijeraga su akoina ngasigi numitse long khadam observe tawrga loigadabu natte masi throughout the year akoina masigi akoigi subconscious ta hapaga thangadamne woman haibase woman empowerment haibase gender equality haibase yamna marui haibase asengba nupigi numit haibane ba sise tasengna di lau sudana sa thungdana phi sudana angang laudana adu imung manungi sakhumdagi hendokdana leiramba singa dong asidi mapan thoktana akhoisu asigumba nupi singi phida ma phangdana nupi ekoi punsanna dana tangai padana jakhat thorangi lamda nupi meyam je punsan ra akhoi gari tawsige hana di amana amagi mawa chalamde nupa jingena namjalga thanami kaitang chawrapadagi nanem na ku gaheng seba hayu hida hanba hayu adai lai du thaba hayu sakhum ising chokjalu phanga moi ising chokjalu aigana adom da sun nai naraga horopado adugum bado ngasi de adugi tha to loire ngasi mati nupi singge warek logo de yaw da yadre ai ko gi right ki tamang nupi sing sina jawa phida am kan da yadre habin matang sida nupi ai ko ja wang thak thangga pire haibasida mafam kudin mata world mafam ato kasingadi asiguma numise suti thadana nupi sing ase lambi da lamjaw da asa thagi pizadana mo yam nungai da nupi sing je adu palon tawse International Women's Day ge thoram pangthokpa oina National Legal Services Authority ge thoksel makhada Manipur State Legal Services Authority na sponsor tawduna ngasi District Legal Services Authority Tamilong na sinduna International Women's Day kam essay competition ge thoram ama Longmai Part 3 da laiba Domini English School da pangthokre essay competition adu livelihood and empowerment of women haiba topic da pangthokibani competition adu da mahairoi nupa nupi punna humphudra mangana saruk yakhe Loisilakpada Legal Aid Clinic Longmai ge coordinator Kamjongnung Gonmaina makok mathang takraba singda sel gi mana yantoke first position da lupa lising ahum second position da lupa lising ani ga chamanga third position da lupa lising ani amade mahairoi tarada consolation prize pike thoram aduda paralegal volunteer Pauhelung Golmai amade Kaijangliu Kamaishu Sarukyake ngasi malemgi mafam kaya da pangthokna bagom International Women's Day gi thoram Jirebam District ki Bawpara da laiba PWD Guest House ta shu One Stop Center Jirebam na sinduna Gender Equality Today for Sustainable Tomorrow haiba hiram da pangthokre thoram aduda Additional SP Jirebam Manipur AK Sadananda Singh MPS One Stop Center Jirebam Center Administrator Ais Chandrabalak Janu Child Welfare Community Jirebam Chairperson M. Maipaksana Singh Amadi Jirebam CD Block BMMW Premchand Singh na Chief Guest President Amadi Guest of Honor Oina Saruyake Thauranga Mari Lainana Nupina Malem Asida Amadi Society Asida Lauriba Thaudang Ase Asukit Matik Thaganingai Oi Haiba Wapam Kayasu Thamnake
tong bam ko lagay na ay asa Nên ta đã bắt một vai không gai cái mày khoảng ngoan không có tiền mày tay lâm đai về ngượcความkhả ní lâm đai rồi mau khakna sinba sigi asam ge char area da leba aduna sinba ke nomani ado asigi organization se moina ayam badi moi asida leba kanu singse organizer singse yum palamba mau na ayam bo ina sile aduna moi asigi ngasi first week sida volleyball amalai aduga football amalai aduga taco war moi tournament ama thammi adu asi thambagi idea sidi kaino da asida leiriba sigi area kachar area leiriba rongmei gi jati oina leiriba mau mayam nupi mayam se yariba makai punningai gi damakta unity gi damakta koina sigi se MSRL Impal Iske Kontha Khabam Village Level Federation Show Sinduna ngasi International Women's Day gi thorong Khabam Lai Harau da pangthokhe Tupi upo kita handoko foto kami कोई की वॉलंटियरी ने कोई की पंप लगन करवाने पंप दूंगा कोई Paugi Marathon atem break amatanga mulukchari Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store gi Medlane app download toguna booking towi Break matung da mayam butaram na uksare makata ba pau pizare Manipur da ngase mi oi tarani pang COVID positive oikre laina laichet asina maram oiduna mi laikidabagi pau leite Manipur COVID-19 command control ronge matung ina positivity rate asi jada amadasmik mari oike hairi mi oi tara taret COVID tagi faglaktuna disaster ke Housing state asige COVID-19 case masing ase lak ama lising kontrataro chamapan kun mathoi yore loinana laikidaba masingna lising aniga chamaga tara manga sure hairi Imphal more lambida ngase ayupung taraga mini kuntrarom tabada truck ama breakful oibadagi accident thokpada truck driver yauna truck aduda tonglakpa passenger taruk asok apan nangle mioi amadi phibam luna sokre hairi Thokdok thokpam dagi meter chamaga yankhai mok lapna more dagi Imphal tamna lakpa E97 koi amadi 438 battalion gi tactical headquarters adogna lambi gi accident adu thengnabadagi thokdok thokpam aduda sangsinduna truck manungda panduna lairamba passenger sing adu lokhatki loinana BSF personnel singna soklaba mioi tarukta first aid piduna makhatana layang nabagi damak more da laiba anapa hospital da pokatke Makhatana Commandant Adok 438 Battalion BSF SS Ajit Kumar 2 IC 97 Battalion BSF Amadi Staff Officer SSGS Binder 110 Battalion BSF Amasung Koi CDR SS Damendra Sina SP Chandel ASP More Da Pau Pibadagi More Police Sokpam Aduda Yoraki Hairi Ngasi ayupung taramathoi
taba aduaida Bishnupur district headquarters lambida car MN01A4774 amaga Activa MN069336 amaga thengjinabada Activa da lakwa nupi anigi manungda ama soktuna district hospital Bishnupur da pokatuna laikanakre thagdok adu car aduna gari thauna thong hangdorakpada Activa adu da thengbadagi thokibani hairi shoklabin nupi adu khudong thiningai di oitre hairi ngarang New Delhi ge Vigyan Bhavan da pangthokiba iconic week hagdokpagi thoramda Labor and Employment ge Union Minister Bhupendra Yadav na Manipur ge officer singda Ishram Award khusinakre Manipur Sarkar ge SLEA Secretary B John Langting Khuma amadi Manipur ge Deputy Labor Commissioner Karam Bono Singh na award ase punna lominake award asigi damak state amadi union territory punna lam taramathoi khangat pada Manipur su yaurakibani numit chamaga humpuni thoida Ishram crore kunmanga register taurak liba asigi harawa phongdokpa oina iconic week thoram ase ngarang dagi hauraga March 13 fawba pangthoknaba sinbani Ishram maipakwa ngamliba ase India da leiba state amadi UT government central government departments labor union NIC CSC amadi atai stakeholders singna lepalaitana support tawbanani hairi haujik fawda Manipur da ponna miyoi lakh 3,000 chamaga marfudra marina Ishram da ming chale hairi Handa pangthoki batara nitoi shuba Manipur Assembly election da hingsagi chang yamna wangkhatliba ase candidate oibi singna makoi ge workers singbo lanna lamjing badagi thokibani candidate singna makoi ge workers singda napang tahannaba insin bagi thawong satharakpana thoan ningdaba thodok singge chang wangna thoan thoklakibani asigumba thawong ase lamdam segi miyam ponna thengnaminaduna thingba matam oire haina Patriotic Writers Forum Manipur gi president Naroibam Khamba Luwangna phongdokre wafam ase ngasi ayuk artist training cum educational research center ATEREC amadi Patriotic Writers Forum PAWF Manipur gi thomi singna haukiba March mari gi numidangda tentha khongbalda election ga mari leinana yummai thabagi thogdokta awaban nangduna atopa khul amada changjapam lauduna leiriba lamdam asigi aiba cultural and social activist Rakesh Naurem amade mahaki imung manungge awabada sel oina lupa lising nifu matoi chamanga chana thaknaba polam sing amade nongmada sangraba yadraba polam sing tengbang bagi khongjat ka mari leinana phongdokhibani khambana makhatana haike election haibasi masana apamba candidate amada masagi chahi mangage adhikar adu pijagadabani adubo constitution na piriba aikhoige hak sing khongoi nabagi thawong sathaduna miyoi amaga gi marakta laikai amaga gi marakta khul amaga gi marakta bom langsenba nongoi kapsenba amadi atai violence ki thawong kaya chathariba asima khwaidagi laibak thiba thodok singni haike IGAR South ki mijang makada More Battalion na Operation Saddabhavana gi manung channa Technopol district ke Muslim Basti amasung More town da free medical camp ama ngarang pangthokre camp asigi maru oiba pandamde More town amade manang nakpada laiba hidak langthaki khudong chaba phangdaba khunsingda lemna layengba amade consultation ge khudong chaba pibani hairi More Battalion ki Chief Medical Officer amade REMS ke gynecologist anina medical checkup tawba amade hidak langthak yanthokpada natana khunja singda hygiene sanitation COVID-19 pandemic lifestyle disease kaya haibadi blood pressure diabetes women health na chengbage matangda awareness supike kem aduda More Battalion Unit Hospital ge Dr. Singh REMS ki gynecologist amade trained paramedical staff singna punna patient chamaga marfudra hundoi examine tawduna hidak langthaksu yantokhe Azadi ka Amrit Mahotsav kamari leinana Assam Rifles na paikhaliba civic action program gi saruk ama oina ngarang IGAR South ki manung chanba Khuga Battalion na Churanchanpur gi Ais Khunau khul gi khunja singda swing mission yanthokre Thauram aduda khul adugi khunja singna makoina mayok nariba awaba kaya Assam Rifles ta tamkhe loinana swing mission sing asina khunja singi sendok lambi sembada kharada oirabaso mateng piba ngamgani haina Assam Rifles na hairi Awaba taraba khunja singda swing machine yenba asina makoida masagi thabak ama pijabata natana sendok leinaba lambi amasu piragani Assam Rifles na mateng pibi bagi damak ais
खुनौ खुलगे खुंजा सिंगना थागतपा फोंदोकलदुना इंडियन सिक्योरिटी फोर्स असे नॉर्थ ईस्ट के प्रजा सिंगे असेंबा मरुपने हाइनसो फोंदोके आजादी का अमृत महोत्सव के सरुक अमा ओइना IGAR साउथ की मनुंग चनबा मंत्रिपुर बटालियन गे असम राइफल न सेंदुना ngarang ARPS and मंत्रिपुर के अंगांग सिंगी दमकता गैरिसन म्यूजियम दा चटपगा लोइनाना मोटिवेशनल अमदी पेट्रियोटिक मूवी कया उठख्रे इंखलगलिबा अंगांग सिंगबो ममा लेबाक निंगबदा हेना पुंगनिंग थवतनबा हाइदुना बटालियन ngapigani Battle of Imphal haiba film amasu utke Battle of Imphal haiba film asida Bharat Sipoi singna masagi oijaba thidana thauna leina maireba kidama kathokpa kaya utle film asi ullaba matungda garrison museum da chatuna angang singbo thauna leirba Assam Rifle singna phangkhiba award sing ado khangan batanatana Manipur lamdam asida leiriba tongan ba culture amade Chanabi kaya lejarabasu mapam asige praja singna amata oina nungsi chanana leminariba ase khangan ke asengba suraksa ka manbia chehra ado harau tayamba angang singe maithongda uba phangke loinana angang singna Battle of Imphal amadi Manipur da leiriba tongan ba jati gi chanabi singe maramda hena khangan ba tanja pibagi damak Assam Rifle singbo thagatba amada harau ba phongdoke State Mangagi Assembly Mikhal Pangthok Kibaga Loinana Mars Tarataro Yausang Festival Mamangda Petrol Amasung Diesel Ki Mamal Ase Liter da Lupa Tarani Thoigi Mathakta Hengalakpa Yai Haire Thaugi Mamal Hengalakpagi Maru Oiba Maram Ase Russia Amasung Ukraine Aniki Marakta Akanba Lan Sokna Riba Asina Maram Oiraga Russia na crude oil supply Hantarakpakini Haire Masigi mathakta Russia na Ukraine da landariba asigi marakta US amasung European Alliance Group na Russia gi oil thadokpada athingba thambagi maram amasule oiri Indian Pancake Salad Federation ge meeting makhada Pancake Salad Association of Chandigarh na yumbu oiduna chaliba thasigi Mars ke taramathoi dage taramari fawba CSJ Khalsa College Ludhiana da pangthokadoriba Senior National Pancake Salad Championship 2021-22 da saru yaruna bagidamak Manipur gi nupi macha amadi nupa macha sanaroi team official yauna punna miyoi taramari na saba Manipur team ngasi Imphal thadokre Laisram Ranjit na team course oina Manipur team bolu chingli Pancake Salad Association of Manipur ki President L Syam Kumar Treasurer Nawang Ngangom na Manipur team bo chauna mai pak na bagi damak yai phamangol piduna ngasi ayo North AOC dagi Manipur team bo lamthaki baga loinana Manipur gi sanaroi singna tending amadi seni event animakta tongan ba category singda saruk Yaduna athoi ahen tanagani amadi Manipur team na championship asida chauna mai pakani haina achetpa thajaba thambaga loinana Manipur team bo mai pakpa asoi angam yaudana saruk yaba oirachano haina Pancake Salad Association of Manipur ge maikedagi yaipa mangol pirakli Aroibada maroiba pau amuhana Ngasi report tawkiba 34 Wangjing Tenta SC ge polling station number 34/9 Wangjing Modambada Chada Humpumanga Dasmik Shino Taret ki Chada Both Hadanagre INC ki polling agent ama BJP ki Miyoi Singna Tamthina Phokre Hairi Wangjing Tenta Assembly Constituency ke polling number 34/9 Wangjing Hodamba BJP ki Thawmi Singna Congress ki agent Phokiba Laite INC ki Mirep M Hemanta Oidaba Ngangba Haleng Daba Machin Thiba Miyoi ni Hairi Ani suba phase ki mikhalda yaukiba 41 Chandel SC amadi 42 Technopol SC da thokiba hingsa ki thodok sing NPF na thon bani masida BJP hiram amatada chenaba laite hairi amadi Human Rights Alert HRA ki Executive Director Bablu Loitong Bamna Malem asida laiba sathina lairaba nupi nupa khena bana chingba sing ase Malem gi laibak sing gi marakta amana amabu mateng pangnaduna lokthokpa ngamgani haikre Ngasi gi oina poni TV na sandok saba Manipuri Paulo Sinjare miyang tabiri basingbo amukana khurumjare